Hello mayam ngasi video sidi tharoi kamaina thongi tharoi gi recipe hapjarage kari hapa aduga kadai dagi khulli aduga kamaina mino tauna thongi habado mayam phajana pura full details mayam da hapjarage dadi mayam jengminarase video se haurage. Hello mayam ay husi tharoi khunba lakpane sengo sadawa yam tare se ga mayam intha konari do Kuraba in corner bagi to ise jo so in corner sini akoi gi porkhat ka haido maspara gi porkhat ki saireng ka haina drane saireng mako khoi madi khwang na pharak pada tu haing tang kun manga da kana tau doi ni MRI tau doi ni su phi ba hoji MRI tau doi ba mi je hoji yong do tharoi ko motun junga laga Sasi. Ma hoiga chela ini khoi angang na chakhraga hoiga trane mama pa na ho adumaina asu chawa ga angang won chale ina mama ole ne phura ga sai pai ga phura ga pukhat ke na 너 mayam sidai sidai tharoi se lan khulak padagi tingthali ne bako ngasi chani habda ina ngarang chanda gumba da tingthalamme aduga tingthendradi yade bana tradi lainang manam namoni bako chaba matamda aduga kuina thamninga na mayam ising da tingthendra da khulak paga dum kangna thambi bako no dosina chadoi mina ina ne nomo walinga da tingthendra thamame do na se napna dai ina khara lengure loi ta ari mapa loi na pammine bako do ai asi je hoji chamthoge mayam jeng minarase bako kamai na thongba do ma'am Ada mayam ngasai tingamba ising do adu na phajana tawna magi akhoi gi tharoi da akhoi gi lekhum leinang naptrane khangbra adu do kong na bagi ngasai gi ising siga amu aina phajana chamthok pira ba do aina ne tharoi thongba se khangbra yamna kamna thongba se yamna chanchaning de ba haina de ba ko mina thongba se yamna kam haidi kam ba di leina lekhum leinang to pa mot pa do phajana sengna cham de je chaning de ba khangbra tharoi je pak sa ga idna do khoi gi da chabe sana amu lae ma na mu khara noi ba khot pa jawbi re noi ri khai magi amot pa se kok pa heli mayam du na ne noi ba se lepa ja de ba ko Do me amana hoji kana jawjari je hinjang te gora ma thangla ba ji ne khambra bang ko se dia de Do me hoji ta masak se phajare tharoi je masak phajari di haudo man bani da jabe nai ba ni jamina re ba ko ulo na ngaman ba man de ong ne yang de ong 이거면서 아시 콩어디 뭐bungi 단 소이드나 nang khong ra kore lâu bằng ngày 아시 자들이 아시 하나다 아시 하나 부탁받아 아시 그면서 장니 cái này đấy 아시 제 아시기 콘젠스나 마기 시기바 미두기 타바이도 만학 때 람나 잣방가 미야네 아시기 뭐 콘지나 chị điều cho ngang gì chị mấy này của ta rồi Đó mayam asina last chamani yamna noidre sidi dum magi machumbe hido khre bako do hoji amu chapna ba tawrasi chapna bagi damakta kwacha mathau tai kwacha ba ma lawre aduga phajana mathunje chapani ado mathunje khitang khak tit taw chapado adu do hoi horen chaba matamda chuppada ne paksak thoklo ya da bane ba khara jam lokthok bi duga hoi gi tharoi da mai amu khaba yaudre ne duna ne jam na lokthokradi magi akhaba du chatki ena hai bako duna ina ne jam na ka edo mayam tharoi je kakminari se suk jam ba tharoi je ai kakpo lorek toi ni duna ai jang na oina hapa ge do mayam yeminarasi yam lore sida lere this is a khare yame ba ko duna yam ba duna ne sikap tawre yam ne kana cha de khoi mama su cha de khoi bo jam cha roi ta jo su thabak cha ke do ai ga ina ma ga ani ba ko dun thang gi su khara thamang mani duna sikap thong age si khin china khara ma cha wei ba do khara ke a so bangai khan do ga ina ka e ba ko jamal len si ma cha wei ba se de ma cha ji khang bra cha la ga ma tong yaw da ba do ado a so ba sina ma tong yaw wi dana duna adu ni da ne sina Kang tau ra ke tadi mayam hoji amu thongna bagi kamai tau ba do mayam uchare age to mayam thum khara habja laga tingthalani pa ko ka ha sina halting ai sida ina siga thani ngai maroi ma pang thing de ke urasi
ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡ ꯃꯜꯂꯤꯉꯩꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯤꯡꯉꯒ ꯊꯝꯃꯝꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯊꯨꯝꯒꯤ ꯀꯩꯅꯣꯗꯣ ꯂꯧꯈꯠꯄꯤꯔꯅꯦꯕꯀꯣ ꯊꯔꯣꯏꯁꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯐꯕ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯕꯤꯔꯅꯤ ꯃꯌꯥꯝ ꯑꯗꯩꯗꯤ ꯊꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯊꯨꯝꯁꯦ ꯇꯤꯡꯉꯒ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯊꯔꯣꯏꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯈꯪꯕ꯭ꯔꯥ ꯊꯨꯝꯁꯦ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯐꯨꯠꯄꯗꯁꯨ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯐꯨꯠꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯔꯣꯏꯁꯦ ꯐꯖꯅ ꯇꯧꯔ ꯂꯧꯈꯠꯄꯤꯔꯒ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯥꯂꯨ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤ ꯑꯥꯂꯨ ꯍꯥꯞꯇ꯭ꯔꯗꯤ ꯑꯥꯂꯨꯁꯤꯅ ꯃꯍꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯊꯔꯣꯏꯗꯪ ꯊꯣꯡꯕ ꯌꯥꯗꯕꯅꯤ나 ꯃꯌꯥꯝꯗꯣ ꯑꯥꯂꯨꯁꯦ ꯑꯩꯅ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯩꯒ ꯃꯤ ꯌꯥꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯄꯥꯟ ꯑꯃ ꯏꯔꯣꯟꯒꯦꯅ ꯇꯧꯔꯤꯅꯦ ꯑꯗꯨꯗꯨꯅ ꯄꯥꯟꯁꯤꯒꯤ ꯑꯩꯈꯣꯏ ꯀꯨꯀꯔ ꯑꯅꯤ ꯁꯨꯗꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯨꯖꯥꯏꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯒ ꯐꯨꯠꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯟꯁꯦ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯀꯩ ꯇꯧꯔꯤꯉꯩꯗ ꯄꯥꯟꯁꯦ ꯑꯗꯨꯝ ꯐꯨꯠꯆꯔꯅꯤ ꯍꯥꯏꯅ ꯑꯗꯣ ꯁꯤꯇꯤꯁꯦ ꯃꯌꯥꯝ ꯁꯤꯇꯤꯁꯦ 5ꯔꯛꯂ ꯀꯩꯅꯣ ꯀꯥꯝꯍꯟꯕꯅꯦꯅ ꯊꯔꯣꯏꯒꯤ ꯁꯤꯇꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗꯣ ꯃꯨꯟꯗ꯭ꯔꯗꯤ ꯇꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯁꯤ ꯊꯔꯣꯏ ꯊꯣꯡꯕꯗ ꯀꯩ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯁꯦ ꯂꯩꯔꯦ ꯁꯣꯛꯀꯦ ꯁꯤꯒ ꯇꯦꯂꯤꯁ ꯇꯣꯉꯥꯁꯤꯅ ꯍꯥꯎꯋꯦ ꯑꯗꯣ ꯄꯨꯊꯤ ꯇꯣꯉꯥ ꯑꯃ ꯂꯧꯔꯦꯕꯀꯣ ꯑꯗꯨꯒ ꯖꯦꯟ ꯑꯃ ꯂꯩꯔꯦ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯃꯌꯥꯝꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯦꯖꯄꯇꯥ ꯑꯗꯣ ꯁꯤꯅ ꯏꯔꯣꯟꯕꯒꯤꯅꯦ ꯇꯣꯅꯤꯡꯈꯣꯛ ꯂꯩꯔꯦ ꯉꯥꯟꯅꯕꯒꯤ ꯑꯗꯩ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑ ꯊꯝꯃꯦ ꯑꯩꯅ ꯑꯗꯣ ꯄꯥꯟꯁꯤꯁꯨ ꯃꯨꯟꯁꯤꯜꯂꯛꯇꯣꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯔꯣꯏ ꯀꯥꯝꯈꯤꯕꯗꯨ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯐꯖꯅ ꯀꯣꯟꯊꯣꯛꯄꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯊꯔꯣꯏꯁꯦ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯀꯨꯀꯔꯁꯦ ꯑꯃꯨꯛ ꯐꯖꯅ ꯇꯦꯡꯊꯣꯛꯎꯗꯣꯏꯅꯤ ꯐꯦꯡꯗꯣꯛꯎꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯊꯔꯣꯏ ꯈꯤꯇꯪꯐꯥꯎ ꯊꯔꯣꯏꯒꯤ ꯃꯅꯝꯐꯥꯎ ꯇꯥꯕ ꯌꯥꯗꯦꯕ ꯃꯥꯏ ꯃꯁꯥꯗ ꯈꯪꯕ꯭ꯔꯥ ꯍꯩꯅꯗꯕꯗꯣ ꯄꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯥꯂꯨꯁꯤꯡꯁꯦ ꯐꯖꯅ ꯂꯧꯈꯠꯄꯤꯔꯦ ꯑꯗꯨꯒ ꯊꯔꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯆꯥꯝꯗꯣꯏꯅꯤ ꯅꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯅꯣꯏꯕ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯂ ꯃꯇꯨꯡꯗ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯗ ꯅꯣꯏꯕꯁꯤꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯃꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒꯤ ꯃꯃꯥꯏꯁꯦ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯃꯃꯝꯇꯪ ꯇꯧꯗꯅ ꯂꯧꯊꯣꯛꯇꯅ ꯁꯥꯕꯗꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯉꯁꯥꯏꯒꯤ ꯊꯨꯝ ꯊꯥꯛꯈꯤꯕꯗꯨꯅ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯃꯃꯥꯏꯁꯤꯡꯁꯦ ꯐꯣꯔ ꯂꯥꯎ ꯀꯦꯜꯂꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏꯔꯤꯈꯩꯒꯤ ꯃꯃꯥꯏꯁꯦ ꯊꯣꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯃꯃꯥꯏ ꯀꯌꯥꯝ ꯊꯣꯛꯂꯛꯑꯦꯅ ꯑꯁꯤꯁꯦ 2ꯔꯛ 3ꯔꯛ ꯅꯣꯏꯔꯗꯤ ꯃꯃꯥꯏꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯁꯦ 2ꯔꯛꯂ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯏꯔꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯄꯥꯟꯁꯤꯁꯨ ꯃꯨꯟꯖꯜꯂꯛꯑꯦ ꯄꯥꯟꯁꯤꯁꯨ ꯌꯥꯝꯅ ꯃꯨꯟꯈ꯭ꯔꯗꯤ ꯏꯔꯣꯟꯕꯁꯦ ꯆꯥꯕ ꯍꯥꯎꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯄꯥꯟꯂꯣꯟꯗ ꯍꯥꯟꯅ ꯃꯃꯥꯏꯁꯦ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥ ꯂꯣꯟꯅꯕ ꯀꯣꯠꯂꯥꯁꯦ ꯂꯧꯊꯣꯛꯑ ꯊꯝꯃꯦꯕ ꯑꯩꯈꯣꯏ ꯏꯪꯍꯟꯅꯕꯒꯤ ꯁꯥꯏꯗꯇ ꯊꯝꯈ꯭ꯔꯅꯤ ꯑꯁꯤ ꯊꯝꯃ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯊꯔꯣꯏꯗꯣ ꯑꯃꯨꯛ ꯅꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯊꯔꯣꯏꯁꯦ ꯅꯣꯏꯈꯠꯂꯛꯄꯗ ꯑꯩꯅ ꯊꯔꯣꯏ ꯅꯣꯏꯔꯤꯉꯩꯁꯤꯗ ꯑꯩ ꯆꯥꯛ ꯊꯥꯡꯒꯠꯍꯧꯔꯒꯦ ꯑꯩꯅ ꯀꯨꯀꯔꯁꯦ ꯐꯖꯅ ꯐꯦꯡꯗꯣꯛꯎꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯊꯥꯡꯒꯠꯀꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯊꯔꯣꯏꯁꯤꯡꯁꯦ ꯍꯣꯠꯅꯔꯤꯉꯩꯗ ꯁꯣꯝꯗ ꯆꯥꯛꯇꯣ ꯀꯥꯝꯃꯗꯤ ꯖꯥꯡꯅ ꯂꯣꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯆꯦꯡ ꯂꯧꯔꯦ ꯑꯗꯣ ꯆꯦꯡꯁꯦ ꯐꯖꯅ ꯆꯥꯝꯃꯒ ꯑꯩ ꯑꯗꯨꯝ ꯆꯦꯡꯁꯦ ꯁꯨꯖꯜꯂꯒ ꯀꯨꯀꯔꯗꯅꯤꯅꯀꯣ ꯑꯗꯣ ꯑꯩ ꯉꯥꯟꯒꯗꯕ ꯍꯥꯏꯗꯤ ꯏꯔꯣꯟꯕꯗ ꯊꯥꯛꯀꯗꯕ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀꯗꯣ ꯑꯗꯣ ꯍꯥꯞꯆꯜꯂꯒ ꯑꯗꯨꯒ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯊꯥꯡꯒꯠꯂꯤꯉꯩꯗ ꯑꯩ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯊꯔꯣꯏ ꯅꯣꯏꯕ ꯋꯥꯠꯍꯧꯕꯗꯣ ꯑꯃꯨꯛ ꯅꯣꯏꯔꯦꯕ ꯐꯖꯅ ꯅꯣꯏꯔꯦ ꯑꯗꯣ ꯑꯩ ꯑꯅꯤꯔꯛꯇꯪꯗ ꯑꯩ ꯃꯃꯥꯏꯁꯦ ꯍꯛꯆꯥꯡꯅ ꯊꯣꯛꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ 1 2 3 ꯑꯗꯨꯝ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯆꯨꯞꯄ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏ ꯊꯣꯛꯄꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯁꯦ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ 2ꯔꯛ ꯆꯥꯝꯕꯁꯤꯒꯁꯨ ꯌꯦꯡꯉꯨ ꯃꯃꯥꯏ ꯀꯌꯥꯝ ꯌꯥꯝꯅ ꯊꯣꯛꯑꯦꯅ ꯋꯥꯈꯜ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯏꯁꯤꯡꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯜꯂꯤꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯋꯣꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯨꯝ ꯇꯧꯅꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯗ ꯑꯩꯅ ꯊꯣꯡꯉꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯁꯨ ꯑꯩꯅ ꯌꯥꯝ ꯈꯪꯅ ꯍꯩꯅꯁꯨ ꯇꯧꯖꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯇꯥꯛꯄꯤꯕ ꯃꯃꯥꯅ ꯊꯣꯡꯕꯗꯣ ꯃꯃꯥꯅ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯇꯥꯛꯂꯛꯄꯒꯤ ꯑꯩꯈꯣꯏꯁꯨ ꯍꯩꯔꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯥꯡꯁꯦ ꯊꯥꯡꯒꯠꯄꯤꯔꯦ ꯃꯌꯥꯝ ꯈꯥꯡ ꯊꯥꯡꯒꯠꯂꯒ ꯊꯥꯎ ꯍꯩꯔꯦ ꯑꯗꯣ ꯈꯥꯡꯁꯦ ꯁꯥꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯊꯥꯎ ꯍꯩꯔꯦ ꯊꯥꯎꯁꯦ ꯕꯪ ꯁꯥꯔꯦꯕꯀꯣ ꯑꯗꯣ ꯁꯥꯔꯕꯅꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯥꯞꯀꯗꯕ ꯇꯤꯜꯍꯧ ꯍꯥꯟꯅ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯅꯝ ꯍꯥꯞꯄꯦ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ 3-4ꯈꯛ ꯑꯩꯅ ꯈꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯆꯦꯅꯝꯁꯦ ꯌꯥꯝ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯇꯣꯉꯥꯁꯦ ꯍꯥꯞꯆꯜꯂꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕꯗ ꯃꯌꯥꯝ ꯇꯣꯉꯥꯟꯅ ꯃꯤꯈꯩꯗꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯦ ꯇꯣꯉꯥꯁꯤꯅꯅꯦꯕꯀꯣ ꯃꯥꯒꯤ ꯐ꯭ꯂꯦꯕꯔꯁꯦ ꯈꯪꯕ ꯑꯗꯨꯗꯨꯅ ꯇꯣꯉꯥꯁꯦ ꯐꯖꯅ ꯃꯨꯟꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯣꯠꯈꯥꯏꯕꯤꯔꯒ ꯉꯧꯕꯤꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯑꯣꯡꯒꯤ ꯊꯔꯣꯏ ꯈꯨꯊꯣꯡ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯆꯜ ꯈꯔꯅ ꯍꯥꯏꯗꯤ ꯂꯩꯖꯕ ꯈꯔꯅ ꯁꯨꯝ ꯊꯣꯡꯖꯕꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯔꯣꯏ ꯍꯩꯖꯤꯟꯕꯤꯔꯦ ꯑꯗꯣ ꯊꯔꯣꯏ ꯍꯩꯖꯤꯜꯂꯒ ꯊꯔꯣꯏꯁꯦ ꯐꯖꯅꯉꯁꯥꯏꯒꯤ ꯊꯔꯣꯏꯗꯨꯗꯤ ꯐꯨꯠꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯦꯕ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯥꯎ ꯀꯔꯥꯡꯗꯣ ꯆꯪꯅꯕꯒꯤ ꯃꯍꯥꯎꯗꯣ ꯑꯗꯣ ꯈꯨꯝꯖꯤꯜꯂ ꯊꯝꯕꯤꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯤꯅꯤꯠ 5-10 ꯈꯨꯝꯖꯤꯜꯂ ꯊꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯠꯄꯤꯔꯦ ꯑꯗꯨꯒ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯥꯂꯨ ꯂꯧꯊꯣꯛꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯕꯤꯔꯦ
ꯑꯗꯣ ꯑꯥꯂꯨꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅꯁꯨ ꯇꯣꯏꯍꯟꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯈꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯁꯅꯨ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯤ ꯑꯣꯏꯔꯛꯇꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯣꯠꯂꯒ ꯆꯥꯔꯛꯇꯣꯏꯁꯤꯗꯤ ꯑꯥꯂꯨꯁꯤꯅ ꯑꯣꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯤꯒ ꯍꯥꯞꯀꯗꯕ ꯉꯩ ꯍꯥꯞꯄꯤꯔꯦ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯊꯔꯣꯏ ꯊꯣꯡꯕꯗꯗꯤ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯕꯁꯤꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤ ꯑꯗꯣ ꯑꯩ ꯃꯣꯔꯣꯛꯁꯦ ꯁꯥꯅꯕꯗꯤ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯁꯥꯍꯟꯕꯗꯤ ꯌꯥꯗꯦ ꯕꯣꯕꯣꯛꯁꯨ ꯆꯥꯗꯣꯏꯅꯤꯅ ꯑꯗꯣ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤꯕꯀꯣ ꯑꯗꯨꯒ ꯑꯣꯠꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯅꯤ ꯃꯌꯥꯝ 5 ꯃꯤꯅꯤꯠꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯔꯦ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯉꯧꯕꯤꯔꯦ ꯐꯖꯅ ꯇꯧꯅ ꯉꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯁꯅꯨ ꯍꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯊꯝꯃꯒ ꯉꯁꯥꯏ ꯑꯩꯅꯅꯦ ꯉꯥꯁꯤꯡꯁꯦ ꯈꯪꯉꯕ ꯇꯩꯗ ꯊꯥꯎ ꯈꯇꯪ ꯍꯥꯞꯄꯒ ꯊꯥꯎꯗ ꯇꯥꯎꯕꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯉꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯗ ꯑꯩ ꯉꯧꯒꯦꯅ ꯆꯥꯝꯃꯤꯕꯅꯤ ꯑꯗꯨ ꯎꯠꯆꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯏꯁꯤꯡ ꯍꯥꯞꯄꯦꯕꯀꯣ ꯁꯧꯕꯒꯤ ꯆꯥꯡꯗ ꯆꯥꯕꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯅ ꯑꯃꯨꯛ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯊꯥꯛꯆꯟꯕꯤꯔꯦꯕꯀꯣ ꯁꯧꯕ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯒ ꯑꯩ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯁꯧꯕꯒꯤ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯁꯣꯝꯗ ꯇꯩ ꯊꯥꯡꯒꯠꯂꯦꯕ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯅ ꯉꯥꯁꯦ ꯌꯥꯝꯕ ꯅꯠꯇꯦꯗ ꯈꯖꯤꯛ ꯈꯔꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯄꯤꯁ ꯐꯖꯕꯁꯦ ꯑꯁꯤꯁꯦ ꯐꯖꯅ ꯊꯥꯎ ꯊꯨꯝ ꯇꯩꯔꯦ ꯑꯗꯨꯒ ꯇꯩꯔ ꯃꯇꯨꯡꯗ ꯑꯩꯅ ꯇꯩꯁꯤꯒ ꯊꯥꯎ ꯈꯔ ꯍꯩꯔꯦ ꯑꯗꯨꯒ ꯊꯥꯎ ꯈꯔ ꯍꯩꯔ ꯃꯇꯨꯡꯗ ꯕꯪꯕꯪ ꯁꯥꯔꯦꯕꯀꯣ ꯁꯥꯔ ꯃꯇꯨꯡꯗ ꯑꯩꯅ ꯉꯥꯁꯦ ꯄꯤꯁ ꯑꯃꯃꯝ ꯇꯧꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩ ꯑꯁꯤꯒꯤ ꯉꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯅꯤꯡꯉꯛꯄꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯆꯥꯔꯒꯦꯅ ꯆꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯅꯝꯕꯗꯗꯤ ꯊꯥꯎꯗ ꯇꯥꯎꯔꯒ ꯊꯣꯡꯕ ꯃꯇꯝꯗꯁꯨ ꯊꯥꯎꯗ ꯇꯥꯎꯋꯤꯅꯀꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯩꯁꯦ ꯁꯨꯃꯥꯏꯅ ꯈꯇꯪꯗ ꯍꯥꯏꯗꯤ ꯂꯩꯊꯔꯅꯦꯕ ꯑꯩꯈꯣꯏ ꯖꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯕꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯁꯨ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯃꯍꯤꯁꯦ ꯐꯖꯅ ꯐꯇꯛ ꯂꯥꯎꯗ꯭ꯔꯤꯐꯥꯎꯅꯦ ꯑꯩꯅ ꯁꯧꯍꯟꯗꯣꯔꯤꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯣꯟꯊꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯂꯩꯊꯔꯒ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯀꯥꯁꯟꯕꯁꯨ ꯑꯣꯏꯗꯕꯅꯦ ꯑꯩꯈꯣꯏ ꯃꯅꯨꯡ ꯊꯤꯠꯅ ꯃꯨꯟꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯣꯝꯗꯁꯨ ꯍꯤꯟꯖꯥꯡꯁꯦ ꯀꯟꯅ ꯁꯧꯔꯤ ꯃꯥꯒꯤ ꯊꯣꯛꯄꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯁꯧꯔꯤꯉꯩꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯆꯟꯈꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯒꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯂꯣꯏꯔꯒ ꯖꯤꯔꯥ ꯈꯔꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯖꯤꯔꯥ ꯍꯥꯞꯄꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯧꯍꯜꯂꯅꯤ ꯑꯗꯩ ꯉꯁꯥꯏꯒꯤ ꯉꯥꯁꯨ ꯁꯣꯟꯗ ꯍꯣꯠꯅꯉꯥꯏꯗꯅꯦ ꯉꯥ ꯑꯃ ꯀꯥ ꯂꯩꯔꯝꯃꯦꯕꯀꯣ ꯉꯥꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯂꯣꯏꯔꯦ ꯑꯗꯣ ꯃꯍꯤ ꯌꯥꯝꯅ ꯂꯥꯡꯅ ꯆꯥꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯦꯕꯀꯣ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯕꯅꯤꯅ ꯁꯣꯝꯗ ꯉꯥꯁꯦ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯥꯟꯗꯣ ꯏꯔꯣꯜꯂꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯒ꯭ꯂꯥꯁꯁꯤꯅ ꯏꯔꯣꯟꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯏꯔꯣꯟꯕꯗꯁꯨ ꯄꯨꯔꯥ ꯅꯪ ꯂꯥꯎꯅ ꯑꯃꯇꯪ ꯂꯣꯏꯅ ꯇꯣꯏꯍꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯎꯇꯦꯕ ꯑꯩꯗꯤ ꯈꯤꯇꯪ ꯃꯇꯪ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯅ ꯍꯥꯎꯔꯦꯕ ꯑꯗꯣ ꯉꯥꯁꯤꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯉꯥ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯁꯨꯅꯦ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯉꯧꯊꯣꯛꯑꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯀꯥꯡꯁꯣꯏ ꯀꯩꯒꯨꯝꯕ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗꯅꯦ ꯍꯥꯞꯅꯕꯒꯤ ꯍꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯖꯥꯏꯕꯣꯏ ꯀꯩꯕꯣꯏ ꯉꯧꯊꯣꯛꯄꯤꯔꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯏꯔꯣꯟꯕ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕ ꯇꯣꯅꯤꯡꯀꯣꯛ ꯍꯥꯞꯈ꯭ꯔꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯅ ꯑꯩꯒꯤ ꯇꯦꯡꯀꯣꯠꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯕꯗꯨꯗꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ